Hauzik Sanabigi Pauda. Asia ki khwaidagi liraba football tournament Durand Cup ki chama kuntra mari rak suba edition ngasi Khumalampang Men's Stadium da sanakiba mapan suba league match da Trau FC Kwakatil Amadi Neroca FC sangakphum Anina Panjal amamam Channaduna draw Oikhre ngasi Khumalampang Men's Stadium da babuk na piktan kiba match aduda Manipur Governor Ajay Kumar Vala Chief of Army Staff General Upendra Dwivedi GOC in charge Eastern Command के Lieutenant General Ramchandar Tiwari लोइनना Durand Cup Organizing Committee DCOC के Patron Lieutenant General Avijit लोइनना State Government अमदी Institution सिंगी मरु एवा थौपुप कया सुसरुक याखी हौदोपगी थौरमदा मपुमोइना Cultural Program ओइना Jawaharlal Nehru Manipuri Dance Academy की महिरोइ सिंगना थांगता पुंग चोलोम कबुई जगोई दोल चोलोम वसंत रास याउना मखल मथल की थौरमना तर Durand Cup यिंगबलाक Kudingmaki miyamgi pukning jingsinke state asidagi saruk yariba team Anina Group F kina ahanba match aduga Durand Cup asigina mapansuba league match aduda Trau FC amadi Neroca FC team anigi marakta akan mamongda match adubu thoidaba yade khana lanthingna ahanba half loiba fawda team anigi maikadigi goal account hangdokpa ngamdana leiki match adugi ani suba half ki sanakiba sarukta Trau FC gi Kunjamayum Brasna Yankai Nipana Chanki, Loinana, match ki apiba matam loiraduna additional time gi, Marifutara Taruk Suba Minita Neroca FC gi, Kababram Arun Kumar gi heading goal na match adu Panjal amamamda draw oiraga point amamam fangminaki. Durand Cup asigi Group F ki ani suba amadi, Cup asigi na Trahum de Suba League match oina, Khumalampang Men's Stadium da August amagi, Nungtil Pung Mari tabada, Indian Navy FT amadi, Real Kashmir FC ani ki marakta lambatong naragani. Mamangda 2022 da yengjaki aduda yamna nungai match place yam nungai hi aduga maroina ngasigi Imphal lake ki opening ceremony ki part su yamna puning hoki mamangi edition du da aduga ngasi so aduga samangana du phangni khali ko machida ko na pangto pache ko hiram dim gi oina ko yam chawtok chaningai ni ko Neroca FC gi member ni ko chacho ai ko ne sport channel ko na bada yam thawai yauna yengje adu shamu cho ai college life high school life sports jam na labarni